Nupi mayumda leiriba ahal khaidi thawaidu niknik lauba makhaini leiriba nupa mayumdana ahing nungya yaudorabadu tumgani haiba kauba makhai mamtana luchingduna maya ihi higatuna leirami lakpana akhoi ngasai mawongduda chingnaramgadrana adi pakhatlure as aidine chaka chadringei pukka thangalamni aibo yare chak hapadudi nangi plate ani lakpaga David gani wari sanarido mari yetnarido aduna enjang hawbagi sum chasilaba haiduni mamta khangningna hai yam saw bro kamai da hogeba sawai mongdi urakte pakhatpai phibamdani lehuri seima hoida macha ningon chin khibabu nungai ba hona deda mamauda muk onselaga yumgi ahalna hangasu nasana yai haina khumdauni ko ima dine nangna nasana yai haidri phawba yumdaga hala oidabani Rasberna yadega hairadi onga chenchin don akhoina na chenjai haibi wani experience haidudi akhoi gi brother ne hena helmene ha thabagama mai pakhan gi hairadi wakhal khanba mathau dai khongbal do kaningli ne haidana manakta lepaga kaladi adum tashin bataba maning khara halaga chengkhalakpaduna wan sota kan bangam doini ho haire aigi ichase yam haire Rasber nupi to de yenglaga nasane yadega harakduro tumin leirisibo netisu itap tapna hosikpu isane yade kamai haidoino imauna ngangbase tabada onthokna nungsikreda itap hek tapadana kitada ngairiko paithok paishin tawgadaba nangi tawbro haise tawrinida aigiduna anganga oire imanadi imauna isadana wa haidoiba adaidi manadi taningoidoiba aduda adumne isau macha macha di leiramne adusune mamau manemgi kumhaini isau tawrido pharine natadana wa machet ama phawba ngangnadradi kadaida yarane David na chapu yan phawba punna leiba matamda gong laung thingjinei haiba pawrowam leibanida aigi wadine sauningasu sauningena dong haidokadauba pami pamde haidusu wakhal ani khandabi haidoni aisu adom hairakani aige madi office kabini thabak namaram oiraga ayamba matamda aiga loinaba phangde yum sida la akanda aina khangdaba haitaba singdo mamadagi loina tamjage soikhrasu adum semdokpiyo ai waroba tawjarui haima onthokna nungsirida ko atombao sidine chamada jama haido phangene nangbo mamagi wa haiduda makhoi punna noklami piron saron tum tharuraba dorensu makholduna makeup thokledo makhoina leiriba adomda laklami wari sabasu lepamde David na kai wakhal deino kaka hoida chakcha sina hudorisibo Rasberna makhoida chatlubadunani aingondane kemta jingnaramoidoise natradi yumsida direct thibala oidro lakpana hera akoida thaira lori kaino thaibadudi araibani ni chahi watlina sedokna khradi kamdoba is angang wacha suidra kansida Doren changaktuna haima nakoidi tumna dribo lakpaga David kasu leire ahobaw Doren loina bida yenglaga hai angang kai sai nungan baga thabak yam ga doini ne ngahak potha hangi di leite nang na makok chinglaga tumhandriro ho wari nungai badane tumbaga mata changdre da makhoi paw karan ngang nu ne ngahak potha bana phani hai nakhoi ni shi yum da haidokranu sida sum leitho pawa nganta lagi yum da halakani na paw pikre hai pung di thengi ne he pawa ai yauri aina thilamagi panglap la pasuna tamni na yani da sida leyorsu yadre noibu tanbai wadi nate yumda halaga ngak potharubana phanine hayengdi nongkhek nganbaga nakhoini gi mateng darkar oidoini ne David na lakpade yenglaga pawung nai se jumi hayeng na hogala lakna batawrasi lakpado hakam ga challaduna yumda halani khanmanara kaino brain sisune tumning bai signal phawale adudi bro nidia akoi chuthokna batawragi hayeng anta laagi aigida bro na sinbi ki bagum aina su phana basila kanira lakpa su yausele
ꯑꯩꯁꯨ ꯂꯩꯔꯤ ꯅꯣꯏ ꯕ꯭ꯔꯣꯅꯅꯦ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ ꯀꯩꯁꯨ ꯋꯥꯎꯅꯨ ꯍꯣꯏ 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 ꯉꯟꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯄꯨꯕꯤꯔꯛꯑꯣ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯈꯣꯏꯗꯒꯤꯅꯦ ꯃꯇꯦꯡ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯊꯣꯛꯈꯤꯕꯗꯨ ꯃꯝꯇꯥ ꯑꯃꯗꯤ ꯗꯣꯔꯦꯟꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯝꯂꯦ ꯄꯨꯡꯁꯨ ꯊꯦꯡꯕ ꯑꯣꯏꯕꯅ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯅꯤꯇꯤꯒ ꯔꯥꯖꯕꯤꯔꯒꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯝꯂꯦ ꯔꯥꯖꯕꯤꯔ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯑꯣꯐꯤꯁꯤꯌꯦꯜ ꯏꯅꯦꯝꯄꯣꯛꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯇꯝꯕ ꯌꯥꯕ ꯇꯝꯁꯤꯜꯂꯛꯄ ꯀꯥꯎꯅꯨꯀꯣ ꯑꯩ ꯑꯗꯨꯒ ꯆꯪꯗꯦꯗ ꯑꯩ ꯎꯕꯒ ꯄꯨꯄꯥꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯁ ꯏꯁꯥꯁꯦ ꯂꯩꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯗ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯑꯩꯅ ꯌꯨꯝ ꯍꯟꯖꯤꯜꯂꯛꯇꯕꯁꯤ ꯏꯃꯥꯗ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯗꯕ ꯉꯝꯗꯦ ꯆꯩꯍꯧꯗꯦꯅ ꯍꯥꯏꯗꯨꯗꯤ ꯅꯈꯣꯏ ꯂꯩꯕꯒꯤ ꯆꯩꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄꯨꯄꯥꯗꯣ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯏꯃꯥꯗ ꯇꯥꯏꯅꯕꯤꯔꯝꯗꯣꯏꯅꯤ ꯐꯅ ꯇꯥꯏꯅꯔꯁꯨ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯀꯀꯥ ꯂꯩꯔꯁꯤꯗꯤ ꯃꯥꯅ ꯂꯣꯏ ꯃꯌꯨꯡ ꯌꯥꯔꯝꯃꯗꯝꯅꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯣꯏꯊꯤꯒ ꯊꯤꯔꯝꯒꯗ꯭ꯔꯥ ꯑꯍꯤꯡꯁꯤꯗ ꯑꯗꯨꯃꯛ ꯇꯧꯔꯝꯒꯅꯤꯗꯤ ꯊꯥꯖꯗꯦ ꯑꯁ ꯈꯪꯗꯦꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯗꯥꯝꯆꯥ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕ ꯐꯤꯕꯝꯅꯤ ꯅꯪ ꯌꯥꯝ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ ꯃꯇꯥꯡ ꯈꯤꯇꯪꯗꯤ ꯆꯥꯗꯕ ꯃꯥꯜꯂꯦ ꯃꯇꯥꯡ ꯆꯥꯕꯩꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏꯁꯦ ꯅꯪꯅ ꯃꯤꯒ ꯎꯅꯅꯤ ꯍꯥꯏꯕꯗꯒꯤ ꯏꯁꯥꯁꯦ ꯈꯝꯕꯟꯕꯅ ꯂꯩꯐꯝ ꯈꯪꯗꯦ ꯃꯤꯗꯨꯅ ꯑꯍꯦꯟꯕ ꯍꯥꯏꯔꯛꯄꯁꯨ ꯀꯩꯝ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯂꯩꯐꯝ ꯈꯪꯗꯕꯁꯤꯗꯤ ꯅꯪꯅ ꯈꯪꯉꯔ ꯅꯪ ꯌꯥꯝ ꯉꯝꯕ ꯅꯨꯄꯥꯅꯤ ꯅꯪ ꯂꯝꯂꯥꯟꯕꯤ ꯑꯃꯠꯇꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯒꯦꯁꯨ ꯈꯟꯗꯦ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯅꯤꯡꯗꯦ ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯒꯦꯅ ꯈꯟꯈꯤꯕꯁꯦ ꯑꯁ ꯑꯗꯣ ꯄꯨꯄꯥꯗꯣ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏꯕ ꯅꯥꯛ ꯑꯣꯏꯗꯅꯦ ꯃꯥꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯃꯆꯥꯒ ꯃꯌꯥꯒ ꯂꯩꯍꯧꯕꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯃꯔꯥꯡ ꯃꯔꯥꯡꯅꯤ ꯈꯜꯂꯤꯕ ꯃꯤꯁꯇꯔ ꯈꯨꯃꯟꯊꯦꯝꯁꯨ ꯁꯣꯏꯗꯅ ꯃꯔꯣꯜ ꯂꯣꯜꯂꯛꯀꯅꯤ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯣꯟꯖꯔꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯩ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯐꯣꯡꯅ ꯍꯥꯏꯗꯣꯏꯅꯤ ꯈꯨꯃꯟꯊꯦꯝ ꯑꯣꯏꯗ꯭ꯔꯦ ꯑꯣꯏꯅꯥꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄ ꯌꯥꯕꯗꯧꯅ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯗꯣꯀꯨꯃꯦꯟꯠꯁ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯣꯡꯗꯣꯛꯑꯗꯣꯏꯅꯤ ꯌꯥꯗꯕ ꯈꯔꯗꯨꯅ ꯍꯧꯈꯤꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯈꯟꯗꯣꯛꯑ ꯂꯣꯏꯔꯦ ꯊꯦꯝꯕꯤꯅꯨ ꯌꯥꯔꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯍꯥꯏꯕꯒꯤ ꯃꯇꯧꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠ ꯏꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯒꯅꯨꯀꯣ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯕ ꯑꯩꯅ ꯐꯠꯇꯕ ꯂꯤꯆꯠ ꯑꯗ ꯆꯠꯀꯗꯕ ꯅꯠꯇꯦꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯑꯩ ꯈꯟꯗꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯉꯁꯤꯗꯒꯤ ꯀꯥꯎꯈ꯭ꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯧꯕ ꯐꯠꯇ꯭ꯔꯤꯕꯣ ꯈꯔꯗꯤ ꯐꯔꯝꯗꯦ ꯅꯤꯡꯉꯥꯏꯕꯨ ꯃꯔꯤꯜ ꯆꯠꯍꯟꯕ ꯍꯧꯅꯗꯦꯗ ꯂꯝꯗꯟꯅꯕꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯤꯔꯣ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯂꯧꯅꯤꯡꯕ ꯁꯛꯂꯣꯟ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯧ ꯑꯩ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯕꯨ ꯂꯣꯏꯅꯒꯅꯤ ꯇꯧꯔꯣꯏꯗ ꯅꯨꯡꯁꯤꯕꯩ ꯂꯝꯖꯦꯜꯗ ꯄꯟꯊꯨꯡꯐꯝ ꯍꯥꯏꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯌꯧꯔꯦꯀꯣ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯑꯒ ꯃꯈꯥ ꯇꯥꯔꯛꯑꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯊꯥꯗꯕ ꯑꯦꯐꯔꯠꯇꯨꯗꯒꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯍꯦꯟꯅ ꯊꯥꯗꯕꯗꯅꯦ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯅꯨꯄꯤ ꯊꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯣꯏꯗꯣꯏꯔꯣ ꯍꯣꯏ ꯑꯣꯏꯒꯗꯣꯏꯅꯤ ꯅꯨꯄꯤ ꯊꯤꯕ ꯃꯃꯥꯟꯅꯕ ꯄꯨꯟꯕꯁꯦ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯅꯤꯡꯂꯣꯏꯅ ꯂꯇꯥꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯑꯍꯣꯏꯒꯤ ꯆꯨꯝ ꯂꯩꯔꯝ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯒꯦ ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯦꯁꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯐꯣꯟꯅ ꯅꯪꯅ ꯄꯥꯏꯁꯟꯈ꯭ꯔꯒ ꯀꯥꯏꯗꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯉꯁꯥꯏ ꯃꯥꯅ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯤꯡ ꯆꯤꯡꯅꯩꯅ ꯍꯥꯏꯍꯧꯏ ꯀꯩ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯂꯇꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯇꯧꯕ ꯅꯤꯡꯉꯥꯏꯗꯨꯗꯒꯤ ꯅꯪꯅ ꯇꯧꯕꯅ ꯈꯔ ꯍꯦꯜꯂꯞ ꯆꯠꯂꯦꯅ ꯍꯥꯏ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯥꯡꯁꯨꯕꯤꯒ ꯏꯟꯅꯕꯒꯤ ꯏꯃꯨꯡꯗ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯈꯨꯗꯨꯝꯔ ꯈꯨꯕꯥꯛꯔ ꯍꯦꯛꯇ ꯊꯥꯏꯗꯅ ꯕꯣꯔꯗ ꯑꯗꯨꯒꯤ ꯈꯨꯗꯨꯝꯔ ꯈꯨꯕꯥꯛꯔ ꯆꯥꯕꯗꯣ ꯃꯉꯣꯟꯗꯒꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ
Nupa nupidudi pakhatpa yauda irenjana wari sanaduna lei. Somdana macha ningol haktakta khangledo. Sana matam amada mabu pokpa mama mapana magidamak ahingduda kayada wajaramgadaba mairabasu adungai. Achanba maruki thokliba thodoktu loinabida tamduna ahingsimadi halaklaroi haina pau pikredo. Adok luna tinaba oirubana loinabisu hoi haina yathorakledo. Ahingduma nitigi arepa ngaiba oina mangolduda uiron saron tawduna ngaibado nongalakpagi uche khonglakpa makholduda mikap singhalledo. Mairaba tingli yangli raga nongalabanina kaino haiba tabimdi khangani se. Taumaina paukhom piba nangdringai safu amaga loinana magi gate adu thilakpagi makholdu tarami. Dhananjoy uiron saron kananoni ayuk anganbasida. Taumai phuk haugatuna baje ayungi. Mairaba mabu khamlaga Ai sum hanguragi nang leram kanan khangba hojikan gi demand letter piba kangbudo oiramade hoini ba. Gap gap thangduna gate room da chatkhre mairabado. Ahing tumset phana tumluraba jando imungduda kari thokli khangdabana maso mamai mamit taba loiraduna mangol thorakpada leiramliba phibamdu ubada ingak ngaklami. Haima kari toba yaure Dhananjoy hojikta lakli bro. Ngarangdagi yum hanjadri eteima kai toba yaurage na khoibo. Ima ekhoi tombi do ngarang ahing yum da hanjilaktaba thifam so khangdabaduda sida sum no nganbaga atabi ama ngairase na hainaramba. Kana no ne changlaklisibо. Mamagi wahaiduga iroinana yenglubada dorena luchingduna phaizom pumiat ningthina setlaba nupa ahumdu mairabagi matung induna changlaklami. Hauna lonchat khangba doreni tonglakliba khongup adu makhada thanamlaga mangol karakpaga haunabi matung inna jando Dhananjoy amadi taumaibu khurumlam. Taumai ngakna yambo ngarang ahingdi nong ngalhanningbana isasi leifam khangdaban khara ngan thokpa horakpaga ekhoi haunaduna hekta yausilaklabani. Jando mamauda onsillaga imau sana phamnanaba phida thaune. Paukhum pida kauna phak adu thaduna phamnaba haiduna ingit piramli. Doren phamthabaga ichilinaudi punsi chupa ngai sen oyu haina tamamene. Taumai ingak ngakna aibo mangla taibangla ne tawrisiba. Mangna teni taumai taibang thokliba thodokse taibang ni ne nangbo. Dhananjoy khangningna hairisibu aigi issue sina khoida imona tamlakpa pupa haibadu soidana oigani. Ojadi aina so hana masak khangjaido. Ojagi issue nupido aigi icha nupa atombaga masa masa yanaduna aigi da leihorena pau handokpa lakjabani. Dhananjoy asawbasu utte angakpa nungaitabsu phaukhidre. Kanada kari lamda uri poktani oja icha thoibagi apokpani. Isamakna doren kauje yumnakna oinam khuman yek oijade angom yekta oina chanje. Aina ahinga maguligi mayaina tumluraga hogalakpasidi angakpa pau oina taredo. Doren makhutlo na jaduna itaima ai taumaibu masak muna khangje manasu aibu khanglamgan. Itaima hoidasu mamangda laam ojasu leibiri ahal anina ayaba pibiduna icha imaugi yaiphamangol pibiyu haina nijaba lakjabani. Taumai khonjal niklapna yambung aigi chado nachanupibo imau oina khanbagi mahut hek pokchabi icha ningolni haina khallaga loinaganini mamasune adumak haihobani. Icha nupadudi kari hotnari lenga ki oiba thabakti tawjade aikhoigi dukan leise maduga chekonga ani se pane maraktashu thika tawhal. Aina issugi damak khankhibado arimba tadhaurene. Lakminaba ahaldusu marol lonba haurakli. Mane moidodudi yam phabani hayeng noigi angang na leibada yam nungai jadoini. Makubokso adungai
ꯑꯍꯥꯟꯕ ꯃꯃꯧ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯗꯧꯔꯤꯅꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯗꯤ ꯀꯨꯏꯊꯗꯕꯅ ꯐꯒꯅꯤ ꯈꯟꯖꯩꯗꯣ ꯃꯩꯔꯥꯕꯁꯨ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤ ꯌꯥꯝ ꯉꯝꯕ ꯑꯉꯥꯡꯅꯤ ꯃꯗꯨ ꯙꯅꯟꯖꯣꯏ ꯈꯪꯅꯤꯡꯅ ꯍꯥꯏ ꯃꯩꯔꯥꯕ ꯅꯪꯁꯨ ꯑꯉꯥꯡꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯇꯥꯎꯃꯩ ꯏꯇꯞ ꯇꯞꯅ ꯉꯔꯥꯡꯗꯅꯤ ꯃꯥꯅ ꯁꯤꯗꯒꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯑꯩꯈꯣꯏꯕꯨꯅ ꯉꯧ ꯉꯧ ꯂꯥꯎꯍꯜꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯊꯝꯃꯝꯃꯤꯁꯦ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯋꯥꯍꯩꯗ ꯉꯛꯆꯥꯅꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯨꯄꯥ ꯍꯥꯏꯅ ꯀꯧꯕꯗꯨꯔꯣ ꯍꯣꯏ ꯕꯥꯖꯤ ꯃꯩꯔꯥꯕꯅ ꯀꯌꯥ ꯂꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅꯤꯕꯨ ꯁꯥꯟꯅꯔꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯖꯥꯟꯗꯣ ꯍꯔꯥꯎꯅ ꯍꯩꯃꯥ ꯁꯤꯗ ꯂꯥꯛꯄ ꯄꯥꯈꯪꯗꯨꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯏꯕꯦꯝꯃꯕꯨ ꯊꯤꯕ ꯂꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯍꯧꯅꯗꯨꯅ ꯇꯥꯎꯃꯩꯒꯤꯗ ꯆꯥꯛ ꯆꯥꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯌꯥꯝꯕꯝ ꯄꯨꯛ ꯊꯟꯅꯅꯤ ꯃꯥꯅ ꯆꯥꯔꯒ ꯆꯠꯈ꯭ꯔꯤꯗꯣ ꯃꯣꯡ ꯍꯥꯗꯅꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯌꯥꯝ ꯉꯝꯕ ꯑꯉꯥꯡꯅꯤꯅꯦ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄꯅꯤ ꯗꯣꯔꯦꯟꯅ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯃꯄꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯂꯥꯟꯗꯦ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯏꯁꯨꯁꯦ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯁꯨ ꯅꯨꯄꯤꯒ ꯐꯪꯍꯧꯗ꯭ꯔꯗꯤ ꯐꯤꯕꯝ ꯇꯥꯔꯔꯣꯏ ꯈꯜꯂꯨꯕꯅꯤꯅꯦ ꯙꯅꯟꯖꯣꯏ ꯍꯔꯥꯎꯕꯣꯏ ꯏꯀꯥꯏꯕꯣꯏ ꯔꯥꯖꯕꯤꯔꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯧ ꯊꯣꯏꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯃꯃꯤꯡꯅꯤ ꯔꯥꯖꯕꯤꯔ ꯍꯥꯏꯔꯤꯁꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯍꯜꯗꯨꯅ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯗ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ ꯅꯍꯥꯅꯤ ꯍꯌꯦꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯋꯥꯈꯜ ꯆꯥꯟꯅꯗꯣꯏꯅꯤ ꯅꯤꯁꯥ ꯆꯥꯕ ꯅꯠꯇꯦ ꯌꯨ ꯊꯛꯄ ꯅꯨꯄꯥꯅꯤ ꯑꯗꯨꯁꯨ ꯏꯈꯨꯠꯃꯛꯅ ꯄꯤꯔꯒ ꯁꯦꯕꯥ ꯇꯧꯔꯤꯕ ꯌꯥꯔꯛꯇ ꯉꯪꯂꯒ ꯃꯩꯔꯥꯕꯅ ꯍꯥꯏꯕꯅꯤ ꯇꯥꯎꯃꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯛꯇ ꯉꯪꯂꯝꯃꯤ ꯌꯨ ꯊꯛꯄꯗꯨꯕꯨ ꯅꯤꯁꯥ ꯆꯥꯗꯦ ꯀꯥꯏꯅ ꯕꯦꯝꯃꯥ ꯑꯍꯜ ꯂꯥꯛꯂꯤꯁꯤꯡꯁꯦ ꯆꯥꯒ ꯄꯤꯊꯛꯈꯤꯁꯦ ꯅꯪꯅꯦ ꯐꯠ ꯏꯔꯨ ꯃꯥꯏꯊꯔꯨ ꯆꯣꯆꯣ ꯍꯣꯏꯃ ꯂꯥꯛꯂꯤꯕ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯉꯔꯥꯡ ꯑꯍꯤꯡ ꯍꯜꯂꯛꯇꯕꯗꯨꯗ ꯀꯅꯥꯝꯇ ꯇꯨꯝꯅꯗ꯭ꯔꯤꯉꯩ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯈꯪꯉꯁꯨ ꯑꯌꯨꯛ ꯉꯟꯅ ꯌꯧꯔꯛꯀꯅꯤ ꯚꯥꯞ ꯇꯧꯍꯧꯗꯕꯅ ꯀꯩꯁꯨ ꯁꯤꯟ ꯂꯥꯡꯗ꯭ꯔꯦ ꯆꯥꯒꯤ ꯑꯣꯏꯔꯗꯤ ꯁꯤꯟꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯛꯆꯔꯨꯔꯒꯦ ꯁꯥꯎꯕꯤꯗ꯭ꯔꯦ ꯑꯉꯥꯡ ꯃꯁꯦꯜꯁꯤ ꯄꯤꯅꯔꯁꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯨꯗꯪ ꯄꯤꯕꯤꯌꯨ ꯙꯅꯟꯖꯣꯏꯅ ꯇꯥꯎꯃꯩ ꯅꯪꯅ ꯂꯦꯞꯄ ꯋꯥꯁꯤ ꯃꯁꯤꯒꯤ ꯑꯌꯥꯕꯗꯤ ꯕꯥꯖꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯏꯕꯨꯡꯉꯣ ꯀꯣꯛ ꯌꯥꯊꯣꯛꯈꯣ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯏꯔꯥꯡ ꯑꯩ ꯎꯔꯕꯅꯤ ꯈꯥꯏꯗꯣꯛꯅꯕ ꯍꯧꯅꯗꯦꯗꯣ ꯃꯩꯔꯥꯕꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯤ ꯅꯤꯄꯥ ꯑꯐꯕ ꯊꯕꯛꯇꯤ ꯄꯟꯊꯕ ꯍꯧꯅꯗꯦꯀꯣ ꯇꯥꯎꯃꯩ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯛꯑꯒ ꯁꯅꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤ ꯌꯨꯝꯁꯤꯗ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯍꯪꯖꯈꯤꯒꯦ ꯍꯣꯏ ꯍꯪꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯁꯤ ꯇꯧꯁꯤ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯁꯤ ꯇꯥꯎꯃꯩ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯌꯥꯝꯕꯨꯡꯅ ꯍꯦꯟꯅ ꯑꯩꯒꯤ ꯐꯤꯕꯝ ꯈꯪꯉꯤꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯤꯒꯨꯝꯕ ꯗꯣꯔꯦꯟ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯈꯪꯂꯗꯨꯅ ꯇꯨꯕꯠ ꯀꯛꯂꯛꯏ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯋꯥꯉꯥꯡꯗꯣ ꯀꯣꯔꯠꯇ ꯈꯛꯇ ꯉꯥꯡꯉꯨ ꯑꯩꯗꯤ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯄꯥꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯅꯪꯅ ꯐꯪꯈꯤꯕ ꯆꯩꯅꯥ ꯏꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯤ ꯇꯧꯃ ꯃꯗꯨꯒ ꯃꯥꯟꯅꯕ ꯆꯩꯅꯥ ꯏꯆꯥ ꯑꯅꯤꯃꯛꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯟꯕ ꯂꯣꯏꯈ꯭ꯔꯦ ꯇꯥꯎꯃꯩ ꯅꯪꯒꯤ ꯅꯆꯥꯅꯤꯅꯦ ꯑꯗꯨꯅꯕꯨ ꯑꯣꯖꯥꯒꯤꯗ ꯍꯥꯏꯗꯣꯛꯄ ꯆꯪꯗꯈꯩ ꯅꯪꯒꯤꯗ ꯍꯦꯛꯇ ꯂꯥꯛꯂꯤꯁꯤꯅꯤꯅꯦ ꯅꯍꯥꯟꯈꯩꯗꯤ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡꯇꯅꯤ ꯁꯤꯟꯊꯈꯤꯕ ꯉꯁꯤꯗꯤ ꯗꯣꯔꯦꯟꯒꯤ ꯋꯥꯍꯩꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯇꯥꯎꯃꯩ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯔꯛꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯐꯠ ꯇꯩꯊꯣꯛꯆꯩ ꯌꯥꯝꯕꯨꯡ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯁꯨꯃꯥꯡꯁꯤꯗ ꯆꯥꯎꯅ ꯍꯣꯡꯒꯅꯤ ꯇꯤꯟꯅꯕ ꯁꯪꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯂꯦꯟꯅꯒꯅꯤ ꯏꯁꯨꯒꯤ ꯀꯩꯅꯥꯗꯥꯟꯗꯨꯗꯤ ꯑꯩꯅ ꯄꯤꯒꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯔꯥꯖꯕꯤꯔꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯃꯥꯕꯨ ꯈꯨꯠ ꯊꯥꯕꯤꯈꯤꯕꯅꯤ ꯃꯁꯤꯒꯤ ꯈꯨꯠꯁꯤꯃꯛꯅ ꯏꯁꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯅꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯗꯣꯔꯦꯟ ꯈꯪꯅꯤꯡꯅ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯗꯤ ꯑꯗꯨꯉꯩ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯅꯨꯄꯤ ꯊꯤꯟꯗ꯭ꯔꯤꯉꯩ ꯃꯌꯨꯝꯔꯣꯝꯗꯒꯤ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯅꯕꯒꯨꯝ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯖꯔꯝꯒꯦ
Taumay loinabida yenglaga lembi loisinabado leikaigi iche ichelsing hoduna ichagi machin hangba chatluju. Jandosu thawai yauna Aisu isugi machin hangba chatpado yaugani. Mairabana Ngarang dei chak chadabai lamlingai sida aisu driver oina laaga pukthana chahobana phadoira. Adu oiradi Rasbir ibani panjil manarani se. magi wahaiduda mayam punna noglami. Waroba sauningba amatta leinadre khangladuna Doren sumamai pakjana pau handokpa laklambado hankredo. Mangumba thodokni khanjabana taumaidi hojik phawba thajaba ngamlamde. Loinabina machanupigi machin hangba chatlinena loisalido changlamde. Rasbirgi numberda hanjin call tawsaliba. Paidaba yaba pairamdraba matung upai leitra male. Nupadusu ikai na receive tawrakli. Kaka ibo nang toisi kaino. Kaka ai su khangod. Adudi nang yu thakchilaga gyan tadringai ichanupi bu cheliro. Adum batodi thajadra itam chada hangbi. Mana senior doctor unaba chatni na ngarang hairpadagi isa se leifam khangkhidabani. Unase na haraga akhoi dum purab. Aduga numidang akhoi da chak chabala amiduna kamai tobanu. Nang aisi kiba phawdabro. As kai deino da pakhatlini. Chakado chapham khangdaba phibam do uhandanaba yam wanani ko khangido kaka. Yam laina ni ne sanaramise. Kaka sanabane haina lobiganu. Ai itam chabu thamoi singna nungsi. Pathab yaudana chingba leise kitang sanglakpa matamda khoirakani pakhatpana. Ibanigi punsi lambi se pathab ama darkar oirena aina phiripse lokibani. Nang nangarang la ambagi sakphamdo ai hojik phawba uri. Nangi namangda thamba yadaba potsaksi yu bottle ga aigi ichanupiga anisi oirabani ko. Yu bottle dudi ai thadokpa ngamni. Itam chadi ai punsigi thadokpa ngam. Kanana bu takpibano ne asuk yam haisingba. Kakana nupa tho haibado aduda aisu changyeng se mai pakhalage khalaga somain chum tawkre. Icha nupigi mamittagi mapita halakpa yaroi ko. Masina tana wahai thoktre. Kakagi athang punsigi hiktokjar. Taumai saubasu natte haifam khangdabana. Kakadu kauranu hojiktai mingsim do pahur. Rasbir ikairap tawna Baba adudi aisu somda kai kaino sinabagi kaunar amuk thamjaragi. Taumai magi call du kakhibaga Kayadanu yengune. Sana nakandagi tamo call du tawsinbiruranuba misu ikairamane. Hai isa si irang langlaga itaw tawrini ne. Horen yobaga tombigi phibam khuding ingonda tamuko. Isa haktakta soikiba khongthangdo ichana khongthang chumna thangkhibase aigi pap amadi kokchare haina khali. Aina nupa thokhidabado Rasbirna thoklakpa sesho ai haifam khangdaba nungaiba ma phaw. Matam kuinadagi mangjarap nungshibana yomlaba leikol Nungshikol aikhoi punna leirani khanbada ai haifam khangdana nungai. Laikai tinaba marup mapang ahal khara honaduna nitigi machin hangbasu chatluri. Machana masana pamjana thanglamba khongthang oibana makhoisu panthadana mayumda hankre. Ahanba thodok thokpa oibana kari tawgani khangdaba mamtasu thabak tawbagi mahutta ka amadagi ka amada changduna makhongda pangyaw yawbagi pangwada waba haiduni oiridu. Dorengi mamanaba khaisu mamau nupi purakte pau phangbadagi harauba saruk yaba lakpa mayamduga thakliba cha kap masing loinaidre. Kumhaigi matawni ngasi imung sida thokliba mamanaba aniso nupi thirabani. Achang arem saba yarabado makhoigida mana pangkiba matengdudagi tadana thawai yauna hotnajarami. Asum tawdana numidang wairam nitibu mayumda thinbirure. Mayamdu chetkraba matungda Dhananjoy masugi manakta changai. Niti mapu ubada lukthakiba maithongdo nongkhalakpa ngamde. Matawdu uraduna mapubokna hana wa ngang bahurei. Tombi Niti lukthakribado machin lengda paukhom pirakli. Papa Ishuna thangliba khongthangsi nasana yare hairisi senglabro. Niti yaningle haibagom mangaktu nomlaga
ꯑꯗꯣ ꯄꯨꯄꯥ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯃꯥ ꯍꯥꯛꯇꯛꯇ ꯃꯥꯡꯈꯤꯕ ꯊꯥꯖꯕꯗꯣ ꯏꯁꯨ ꯍꯥꯛꯇꯛꯇ ꯍꯟꯖꯤꯜꯂꯦ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯄꯥ ꯋꯥꯟꯊꯩ ꯍꯥꯏ ꯑꯩ ꯔꯥꯖꯕꯤꯔꯅ ꯅꯃꯥꯒꯤꯗ ꯂꯩꯔꯤ ꯑꯗꯨꯗ ꯀꯔꯝꯅ ꯊꯋꯥꯏꯁꯤ ꯋꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯄꯨꯄꯥ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯃꯁꯤꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯅꯃꯥꯒꯤꯁꯨ ꯃꯐꯝ ꯆꯥꯅ ꯂꯩꯔꯤ ꯄꯨꯄꯥꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯃꯗꯨꯒꯤ ꯋꯥꯖꯃꯟ ꯐꯒꯂꯦ ꯅꯪꯁꯨ ꯄꯦꯄꯦꯁꯨ ꯃꯐꯝ ꯆꯥꯅ ꯂꯩꯔꯅꯤ ꯈꯟꯕꯗ ꯃꯥꯅꯁꯨ ꯄꯨꯄꯥꯕꯨ ꯁꯥꯎꯗꯅꯕ ꯌꯥꯝ ꯁꯣꯜꯂꯛꯑꯦ ꯃꯗꯨ ꯑꯉꯥꯎꯕ ꯑꯣꯏꯖꯔꯁꯨꯅꯦ ꯅꯨꯄꯥ ꯊꯣꯛꯄ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯤꯡꯉꯤꯀꯣ ꯐꯔꯦ ꯐꯔꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯔꯥꯡꯗꯒꯤ ꯏꯃꯨꯡꯗꯣ ꯑꯩ ꯆꯪꯗ꯭ꯔꯤꯕꯅꯤ ꯅꯤꯇꯤ ꯈꯪꯅꯤꯡꯅ ꯑꯩꯕꯨ ꯁꯣꯝꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯛꯏꯁꯦ ꯄꯨꯄꯥꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯕ꯭ꯔꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯂꯧꯖꯕ ꯐꯤꯔꯦꯞꯅꯤ ꯄꯥꯎꯁꯨ ꯁꯣꯝꯗ ꯍꯟꯗꯣꯛꯄ ꯂꯥꯛꯂꯝꯕꯅꯤ ꯁꯤꯗ ꯁꯨꯝ ꯊꯤꯜꯂꯛꯂꯁꯨ ꯌꯥꯏ ꯍꯥꯏꯅꯅꯦ ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯌꯦꯡꯉꯣꯏ ꯇꯥꯎꯃꯩꯁꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯋꯥꯖꯕꯁꯤ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯨꯝꯖꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯎꯕ ꯐꯪꯕꯒꯤ ꯍꯣꯏ ꯄꯨꯄꯥ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯙꯅꯟꯖꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯥꯏꯉꯝꯗꯕ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯈꯪꯕꯒ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯄ ꯀꯣꯜꯗꯣ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯉꯥꯏꯕ꯭ꯔꯥꯁꯨ ꯉꯥꯏꯗ ꯂꯦꯞꯇꯕꯤꯗꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯆꯦꯛ ꯇꯧꯔꯨꯕꯒ ꯃꯄꯥ ꯆꯥꯟꯅꯗꯅ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯔꯥꯖꯕꯤꯔ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯈ꯭ꯔꯦ ꯈꯪꯕꯒ ꯌꯨꯝ ꯌꯧꯕꯒ ꯑꯩꯁꯦ ꯀꯥꯎꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯥꯛꯑꯝꯕ ꯃꯤ ꯃꯌꯥꯝꯗꯣ ꯍꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯄꯨꯄꯥꯁꯨ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯅꯪ ꯂꯩꯇꯕ ꯔꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯀꯣꯜ ꯄꯥꯏꯔꯛꯇꯕꯗꯨꯗ ꯅꯪ ꯀꯩꯗꯧꯔꯝꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯔꯝꯂꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯖꯣꯏ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯍꯦꯜꯂꯖꯥꯠꯂꯣ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯪꯂꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯍꯧꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯪꯖꯧꯋꯣ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯔꯥꯖꯕꯤꯔ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪ ꯂꯩꯔꯝꯕ ꯔꯨꯝꯁꯤꯗ ꯅꯪ ꯂꯩꯇꯕꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯍꯥꯏ ꯑꯩꯁꯨ ꯍꯪꯉꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯅꯪꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏ ꯊꯥꯖꯗꯦꯕꯣ ꯅꯪꯗꯤ ꯌꯨꯝ ꯌꯧꯈꯤꯕꯗꯒꯤ ꯑꯩꯕꯨ ꯊꯧꯁꯥꯕꯤꯗꯦ ꯊꯧꯁꯥꯗꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯗꯕ ꯀꯧꯏ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯄꯨꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯤꯁꯤꯞ ꯇꯧꯔꯛꯏꯁꯦ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕꯩꯅꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯃꯁꯤꯗꯤ ꯌꯥꯔꯣꯀꯣ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯨꯄꯥ ꯋꯥꯖꯔꯛꯂꯕ ꯀꯀꯥ ꯑꯃꯗꯤ ꯕꯨꯕꯣꯛ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯍꯨꯛꯄ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯩ ꯊꯥꯖꯔꯒꯦꯀꯣ ꯍꯨꯛꯑꯁꯨ ꯍꯨꯛꯇ꯭ꯔꯁꯨꯅꯦ ꯑꯩꯅ ꯍꯦꯜꯂꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯜꯂꯗꯣꯏꯅꯤ